Ngasai makai khambal langa lairamba nupisa nupasi wahai sikhakna pungpha hek phakibagum ingnung nungai ba phawrei makalam thorakle phuktuna pukhidra manak nakpa pamilsi khalluba mara chena hoba upalgum phukpangam khidabasu yai ninglei chimbal da nokmi tawrei minok to thingdringe lepdringe sat amu hairei yari adumaino tamna so nokpu chap leplaga hairei ikai ba khanglaga yari phamuro aisu imanaba khaigi manakta phamurange natradi imanaba sakta singduna kol hanjin tawrani kai lekre kai mangkre na ainaga sakhara fazare nepina sen khraboiga ningdoini yari paktre horen luhong loirakpada borgi matung inaraga imungna changbada yawba yaroi kege yaroi di yaroi aina haisine maram dudi hairamudana madam so maram haibo yaroi di yaroi ai phamurage aduga amana swaide yam kwecha chara laino tumina famma lairucho kwecha satpado mit yam nai is ai sibo mangaw yam thiba lembai taba misingai he kanna wari saringe joy su thorak laga ani dugi manakta changsilai bema tamnana babung ke hege halasidana as babu luhong loi phok yoksiba babung ni sa khara nungai tin he pothaninge minin marakta kuina leiba ngamde humang kang khalai jo sathilala keso mi gi de mama na bani do luhong boloi phau thenga phau yawge hairakani natraga nupi mayum da leiraga hayeng lobala oro tamna si kaya chatningde adobo mapana masangam de haiduda itan tan khumlei halese pabong migi mayum da lepari talle ado dan thadaram se papabong ipasi kalap kasi chingi tawin he nangbo hoi halase adudi George na aina thinbige so imana bagini na nungaira roi chen ma songba ikhoina loina tawbani na nungaitre tho hundu amuga dabado pabu joina aduni tina ba loina ba haibasi sumaina loina tawnari ba ngaktani nungaire mina George na khangai haire madam photocopy ge ngasi nupi khara malinge sida asi hairaga George na magi phone dagi madam bu phasana lefalaga photo nambirami joy da sangsilaga macha nupi gi masak to yengal lagai re pabo phasabra joy su nokmi akhoi sana thoibi sidi keredi phajain he tamna so mapa da kesile kedradi thibra haisa josna thi hairakani na pakhat pada loire masase maching mata aduga madam da kana amtana phajade haibagi thongna yauroi tamna na nangi thabaki responsibility me amarak tuda ai hanaba ai sita honaba responsibility so yauri male kan honabiyo hoi honajage madam kan honabiyo hairamina honadaba so hekize joido ani dugi wari duda noklakle thideda isabu gaida thirino kedragana jamna fajaba keragana lagi masagumna fajabani fajaba khenana fajai tamna do momonga tawge tawrakpaga George na is harauge su tawrisi yengo tamna do sakpam hanjilaga toin hedang ko George so khaiba lepi kuina zoina lepaga leibaduda madam pabung masangam de hairamina halolo asumna masu yaungna thindu pirakle mana leihoraga tamna hoi su hankre tamna hoi na hankibaga bor fampham changaktuna phamba yaukre eronna dang de yengbada mit ngak marin loin chatle George nang di yengninga ilai lei tadongna aingon di yengi di kaige yenge haragana kaina mama nabi masak faja ba yauri si yengo ai sibu nupi gi type ta eronna na padaga sa sade ta chinkine pura a film namito yam singmalle nanga matan jai cha da nupi koi da su sari koi de me hauji acting de bo koina deba how namai du da phak moksilakani koina ba de hendok tana couple bu male na thau na tana na thau sar kanu he i thau oi veine ai ni thau sari se
nupi koibra koidabra yenge yauna yengini nangi nasin kuthido mabuk sumdaba mamanamda walotpa as nang na marol ama ba wangbane mine koide hairaga thajadramina khaningba me khalo to adumaine marol chumudana dan thadanaba matam oire ahal laman sagai natai mari mari bor kaina anida dan thadaba loikre loiraga kundo nakre asomna thoiga boriska gi luhongbaso loisankre tamna na hairambagi matung ina George to imung changba yawramde luhongba thilakle George soiso mamanabagi da party torami somdana suru higi kangbodo conference pinaranga wari sanarami ngasai aingonda munna yingak pinupido oira mali mana driver oirido nandi kamai khangiba lepminaraga wariga sanarido uhodro aidi loina uhowe amok tamkhidana soirose nati mana pami zatloba hozikandabo marambu moodi nupa singse loina phajinaraga thamnarabani ai wakaldadi ko mana soidana phakidau mali da josti maram sumokpani aduga nupina sayongangnabani suruna wa samjilai phare ado ai thamage tumage ko asi hairaga call du kakthale josi mi sumba nupi loinaba phajana haibani magisu kiryam lobi rakhibani jos na ma loina bivagum Ricky na kaiso loina bangamde angang ni haiduna khangdaba kaya takpibani aranba kaya so semdokpani aduna ma Jorsi mi no oikini khanduna amuksu kalakpani thina ngang thoklubani na call amuk toksinbasu khara masada break pharami pauma na phaurudradi nupasina phaurak loi haibusu khangi aduna amuksu ki mangonda ngaujaba nupasi mangonda natta atopa amada ngaukhidra khanduna pakhalami mamit mana uishallaga text amakhakti iduna tharami hala aba somdadi khara thaksila abanina mayum yorok da ngairi mangol gi stair ka khalakpada pudrup launa tusinbado mama so tara mare thorei chansinduna machabo hugat piraklami haima sidribra nangdi khara paibiraklaga ngakhatpiduna hugat pire aduga amuksu asumna chaiduna hairaklami nisa phaba ngamdaba nangdi aina namanaba punba yaurunu haidro namanabana puningiba haina haizadriba as ima kamaina thaoi haiduino mai eron haiba nupaduna khithele namdana hekta insilaeba aisu ngasidi thaarogen tawbani thinminaba imanaba leitena khazagak thakpabu kari kaigi haibanida imana marol ama khangdi khangdana pungang dangangi yada tawrini aina hena wai aduna thakningmana timi ka manungda pusin biraklaga phamungde hikphalami joso nisa kanna phajinabo anai masani nisa fabasi masagi oina haizadaba asingmani khazik khak thakpada ngawbana hanbani nisa sizinaba haiti ima yare potharo ai sum tawzarangi champra mahi amatadi sembiro nasasi adrehima boris nadi yu ngawdanabani haidana mahi hapa glassada sema chena thada birakpani heroin haiba papiduna oinambane chasilona mayam loi fizarakdana ba aisu hawiningdana chawri acharaso machana pagi kadagi thokre masu mafi maroldo tapna hongli tuge longi su tawi ihai hairami makok tu songawira chiklira gyan tadre mama duso khara thuna hai mahi semduna puraklaga machana pirakle machana pa duso hai mahi do pulap thaksilaga phamungda fain hiplami ima warau yadre sawiranu ko ima ai matung manaw tawzaroiba chaning bangang baduna hayeng phasana nongalaga ngangbiro yare tumina chumnamta tumu chumna tumomi haima nangmu phazana tumomi ibungo phaina tunganu ni he phattimi chumna tumisidi ajarana makhong khungup tusu lauthok piraklaga ngamba ngamdaboi phazana tumhanbiramlaga masu thokre josu nakho kai yamna nungaina tumkhrabani somdadi tamna tumdri halak lamadra halak kiram loidra
ꯀꯣꯜ ꯇꯧꯁꯤꯟꯁꯤꯔꯥ ꯍꯌꯦꯡ ꯑꯣꯏꯅ ꯉꯥꯏꯁꯤꯔꯥ ꯁꯨꯝ ꯈꯟꯕꯅꯤ ꯃꯃꯥꯟꯅꯕ ꯄꯨꯜꯂꯝꯒꯅꯤ ꯄꯨꯟꯖꯔꯁꯅꯨ ꯈꯟꯅ ꯑꯃꯨꯛ ꯇꯧꯔꯨꯗ꯭ꯔꯦ ꯇꯨꯝꯂꯒꯦ ꯈꯟꯗꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯂꯒ ꯍꯤꯞꯀꯦ ꯇꯧꯕꯒ ꯉꯁꯥꯏꯒꯤ ꯅꯥꯆꯣꯝ ꯃꯆꯥꯗꯣ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯂꯩꯗꯣ ꯎꯔꯛꯂꯦ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯄꯥꯏꯈꯠꯂꯒ ꯌꯦꯡꯉꯤ ꯂꯩꯗꯨꯗ ꯌꯦꯡꯅ ꯅꯣꯛꯃꯤꯁꯨ ꯇꯧꯔꯛꯏ ꯐꯖꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯄꯣꯠꯇꯨꯒꯤ ꯃꯁꯛ ꯈꯛꯅ ꯂꯦꯞꯄ ꯅꯠꯇꯦ ꯄꯣꯠꯁꯛꯁꯤꯕꯨ ꯁꯤꯟꯅꯕꯤꯔꯛꯂꯤꯕ ꯃꯤꯗꯨꯒꯤ ꯃꯈꯥꯁꯨ ꯄꯣꯟꯕꯖꯥꯠꯅꯤ ꯅꯪꯁꯦ ꯑꯩꯅ ꯌꯥꯝ ꯈꯣꯏꯗꯥꯔꯨꯔꯦ ꯂꯩꯔꯥꯡ ꯀꯌꯥ ꯑꯃ ꯁꯥꯠꯂꯕꯁꯨ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯂꯩ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯃꯤꯠꯇ ꯅꯪꯕꯨꯗꯤ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯊꯝꯒꯦꯀꯣ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯒꯤ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯂꯒ ꯆꯦꯛꯁꯤꯟꯅ ꯐꯖꯅ ꯊꯝꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯝꯃꯤ ꯏꯆꯝ ꯆꯝꯕ ꯁꯛꯇꯝꯗꯤ ꯑꯣꯏꯕ ꯑꯗꯨꯒ ꯏꯔꯥꯡ ꯄꯨꯕ ꯋꯥꯉꯥꯡ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯉꯥꯎꯍꯟꯕꯩꯔꯥ ꯃꯥꯒꯤ ꯏꯆꯝ ꯆꯝꯕ ꯋꯥꯉꯥꯡꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯪꯄꯦꯁꯨ ꯄꯦꯊꯩ ꯃꯥꯅ ꯏꯍꯥꯟꯗ ꯆꯩꯔꯛꯄ ꯃꯤꯆꯩꯗ ꯏꯁꯥ ꯄꯨꯝꯕꯁꯨ ꯇꯦꯊꯩ ꯃꯥꯅ ꯈꯤꯇꯪꯈꯛ ꯁꯣꯛꯑꯒ ꯌꯦꯡꯉꯛꯄꯗ ꯑꯩꯅ ꯑꯩꯁꯦ ꯀꯩꯗ ꯁꯣꯏꯔꯕꯅꯣ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯁꯣꯏꯕ ꯊꯤꯖꯕ ꯈꯪꯗꯦ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯩꯁꯤꯕꯨ ꯉꯥꯎꯍꯜꯂꯒꯦ ꯍꯥꯏꯗꯨꯅꯕꯨ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯍꯧꯁꯥ ꯑꯣꯏꯕ ꯃꯔꯝ ꯆꯠꯂ ꯇꯨꯝꯕꯗꯤ ꯌꯥꯔꯝꯗꯦ ꯅꯨꯡꯁꯤꯒꯤ ꯅꯤꯡꯅꯧꯅ ꯍꯨꯜꯂꯛꯄꯒꯨꯝ ꯊꯃꯣꯏ ꯏꯊꯛ ꯍꯧꯕꯅꯤ ꯔꯤꯀꯤꯅ ꯃꯐꯝꯗꯒꯤ ꯂꯥꯞꯈꯤꯕꯒꯤ ꯆꯩꯅꯥ ꯈꯤꯇꯪ ꯐꯪꯕꯒ ꯖꯣꯔꯖꯀꯤ ꯅꯨꯡꯁꯤ ꯅꯣꯡꯂꯩꯅ ꯍꯨꯝꯈꯤꯕꯒꯨꯝ ꯃꯥꯡꯈ꯭ꯔꯦ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯈꯤꯕꯅꯣ ꯃꯁꯥ ꯃꯇꯣꯝꯇꯁꯨ ꯉꯛꯆꯩ ꯔꯤꯀꯤ ꯅꯤꯡꯁꯤꯡꯕꯗ ꯋꯥꯔꯕꯁꯨ ꯃꯍꯨꯠ ꯁꯤꯟꯕꯤꯅꯕ ꯑꯃ ꯂꯩꯈꯤꯕꯒꯨꯝ ꯖꯣꯔꯖꯀꯤ ꯇꯞ ꯇꯞꯄ ꯃꯣꯡ ꯍꯥꯗꯕ ꯃꯇꯧꯅ ꯃꯣꯟꯅ ꯁꯨꯝꯈꯤ ꯃꯥꯅ ꯖꯣꯔꯖꯄꯨ ꯈꯔꯗꯤ ꯈꯟꯖꯔꯦ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯌꯥꯖꯩ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯒꯤ ꯊꯃꯣꯏꯗꯅ ꯀꯔꯤ ꯂꯩꯕ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯆꯤꯡꯅꯩ ꯑꯌꯨꯛ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯀꯣꯛ ꯏꯔꯨꯝ ꯂꯨꯝꯕꯅ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯃꯀꯣꯛꯇꯣ ꯃꯈꯨꯠꯅ ꯀꯟꯅ ꯅꯝꯂꯝꯃꯤ ꯐꯣꯟꯗ ꯌꯦꯡꯂꯨꯕꯗ ꯄꯨꯡ 8 ꯊꯥꯗꯨꯅ ꯂꯩꯔꯝꯂꯦ 9 ꯅꯪꯅꯕ ꯊꯕꯛ ꯆꯠꯀꯅꯤ ꯈꯟꯕꯗ ꯃꯝꯂꯕꯅꯤ ꯑꯁ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯊꯕꯛ ꯑꯃꯨꯛ ꯆꯠꯇꯣꯔꯤꯕ ꯇꯧꯔꯤꯁꯤꯕꯣ ꯋꯥꯆꯦꯞꯇ ꯁꯨꯔꯨꯒꯤ ꯇꯦꯛꯁ ꯑꯃ ꯂꯩꯔꯝꯃꯤ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯃꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯑꯃꯨꯛ ꯁꯣꯜꯂꯛꯏ ꯀꯔꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯑꯦ ꯁꯤꯅ ꯁꯤꯟ ꯇꯧꯔꯒ ꯔꯤꯄ꯭ꯂꯥꯏ ꯍꯟꯗ꯭ꯔꯦ ꯐꯃꯨꯡꯗꯩ ꯀꯨꯝꯊꯔꯛꯂꯒ ꯃꯁꯥ ꯁꯦꯡꯗꯣꯛꯂꯨꯔꯦ ꯃꯁꯥꯗꯨ ꯀꯌꯥꯁꯨ ꯅꯨꯡꯉꯥꯏꯇꯕꯅ ꯃꯦꯗꯥꯝꯗ ꯁꯨꯇꯤ ꯍꯥꯏꯅꯕ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯍꯦꯜꯂꯣ ꯃꯦꯗꯥꯝ ꯑꯩ ꯉꯁꯤꯗꯤ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯥꯛꯑꯔꯣꯏꯒꯦ ꯌꯥꯗꯣꯏꯔꯣ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕꯗꯨꯗ ꯕꯤꯠ ꯈꯪꯇꯦꯛ ꯇꯦꯛꯂꯛꯏ ꯀꯩꯒꯤ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯍꯥꯏꯕ ꯀꯣꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯒꯥꯔꯤ ꯊꯧꯕꯗꯣ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯉꯁꯤ ꯄꯣꯊꯥꯔꯒꯦ ꯍꯣꯏ ꯐꯖꯅ ꯄꯣꯊꯥꯔꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯝꯃꯒꯦ ꯃꯃꯥꯅ ꯆꯥ ꯁꯦꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯦ ꯁꯤꯗꯅꯦ ꯆꯥ ꯊꯝꯃꯒꯦ ꯊꯕꯛꯀ ꯆꯠꯂꯨꯔꯅꯨꯀꯣ ꯍꯣꯏ ꯆꯠꯂꯔꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯈꯔ ꯄꯣꯊꯥꯔꯒꯦ ꯇꯧꯕꯅꯤ ꯐꯖꯅ ꯄꯣꯊꯥꯊꯣꯛꯑꯣ ꯆꯥꯒꯁꯦ ꯊꯛꯇꯣꯛꯑꯣ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯦ ꯌꯨ ꯊꯛꯄꯗꯩ ꯅꯥꯔꯦ ꯀꯥꯏꯅ ꯑꯩꯅꯒ ꯊꯕꯛ ꯃꯐꯝꯒꯤ ꯃꯤ ꯑꯣꯏꯔꯝꯃꯗꯤ ꯁꯨꯇꯤ ꯁꯨꯛꯄꯤ ꯍꯦꯛ ꯄꯤꯔꯣꯏꯗꯕꯅꯤ ꯍꯩꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯨꯔꯨꯁꯨ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯝꯃꯤ ꯏꯇꯟꯗꯤ ꯇꯜꯂꯤ ꯑꯗꯨꯕꯨ ꯃꯥ ꯄꯥꯏꯔꯣꯏꯒꯦꯗꯤ ꯈꯜꯂꯝꯗꯦ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯄꯥꯏꯈꯠꯂꯦ ꯍꯜꯂꯣ ꯉꯔꯥꯡꯗꯣ ꯇꯦꯛꯁ ꯔꯤꯄ꯭ꯂꯥꯏ ꯑꯗꯨꯝ ꯍꯜꯂꯛꯇ꯭ꯔꯦ ꯑꯩꯗꯤ ꯉꯔꯥꯡ ꯌꯨꯝ ꯀꯃꯥꯏ ꯌꯧꯔꯛꯀꯦꯒ ꯈꯪꯍꯧꯗ꯭ꯔꯦꯗ ꯉꯁꯤꯈꯛ ꯍꯧꯖꯤꯛꯈꯛ ꯊꯦꯡꯅꯩ ꯅꯪꯒꯤ ꯃꯦꯁꯦꯖꯇꯣ ꯊꯕꯛ ꯆꯠꯇꯣꯏꯔꯥ ꯆꯠꯂꯣꯏ ꯑꯝꯇꯪ ꯎꯅꯁꯦ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯉꯤ ꯌꯥꯗꯣꯏꯔꯣ ꯖꯣꯁꯨ ꯀꯩꯁꯨ ꯈꯟꯗ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯏ ꯎꯅꯔꯒ ꯀꯩꯅꯣ ꯀꯥꯟꯅꯗꯣꯏꯁꯦ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯎꯅꯗ꯭ꯔꯁꯨ ꯆꯝꯊꯣꯛꯅꯗ꯭ꯔꯁꯨ ꯑꯩ ꯅꯪꯉꯣꯟꯗ ꯑꯌꯦꯠꯄ ꯑꯝꯇ ꯄꯤꯔꯣꯏ ꯕ꯭ꯔꯦꯛ ꯑꯞ ꯇꯧꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯆꯝꯊꯣꯛꯅꯗꯅ ꯀꯔꯤ ꯑꯃꯨꯛ ꯀꯥꯟꯅꯗꯣꯏꯅꯣ ꯆꯝꯊꯣꯛꯅꯕ ꯍꯥꯏꯗꯨꯗꯤ ꯍꯟꯖꯤꯟꯅꯕꯒꯤ ꯑꯁꯥ ꯂꯩꯖꯕ ꯃꯤꯒꯤꯅꯤ ꯂꯥꯟꯅ ꯈꯟꯅꯔꯒ ꯀꯥꯏꯅꯈꯤꯕ ꯃꯤꯒꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯥꯟꯅ ꯈꯟꯕꯁꯨ ꯂꯩꯇꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯜꯂꯒ ꯀꯥꯏꯅꯈꯤꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯁꯨꯔꯣ ꯑꯗꯨꯒꯤ ꯋꯥꯗꯣ ꯂꯣꯏꯈ꯭ꯔꯕꯅꯤ ꯄꯨꯡꯂꯣꯏ
ꯑꯗꯨꯒ ꯑꯩ ꯅꯉꯣꯟꯗ ꯀꯩꯝꯇ ꯋꯥꯔꯧꯕ ꯂꯩꯇꯦ ꯅꯪꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏꯒꯗꯕ ꯂꯝꯕꯤꯗꯣ ꯆꯠꯈꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯃꯨꯛꯈꯛ ꯄꯣꯛꯄ ꯄꯨꯟꯁꯤꯅꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯕ ꯃꯐꯝꯗꯨꯗ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤ ꯊꯤꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯔꯥꯏꯠꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯁꯦ ꯑꯍꯦꯟꯕ ꯇꯥꯍꯜꯂꯕꯁꯨ ꯑꯩꯗꯤ ꯅꯨꯄꯤꯁꯤꯡꯗ ꯁꯥꯎꯔꯨꯗꯦ ꯃꯁꯥꯒꯤ ꯄꯨꯟꯁꯤꯅꯤ ꯃꯁꯥꯅ ꯈꯣꯏꯗꯥꯖꯕ ꯃꯁꯥꯅ ꯅꯨꯡꯉꯥꯏꯔꯅꯤ ꯈꯟꯕ ꯂꯝꯕꯤꯗ ꯆꯠꯄꯅꯤ ꯅꯪꯁꯨ ꯐꯖꯅ ꯑꯗꯨꯝ ꯅꯪꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪꯗꯨꯗ ꯍꯤꯡꯖꯧ ꯑꯩꯁꯨ ꯑꯗꯨꯝ ꯑꯩ ꯑꯣꯏꯅ ꯍꯤꯡꯂꯤ ꯁꯨꯔꯣ ꯑꯉꯥꯡꯒꯤ ꯍꯧꯅꯕꯤ ꯀꯞꯄ ꯍꯧꯔꯛꯂꯦ ꯃꯇꯝꯗꯨꯗ ꯅꯪꯅ ꯁꯨꯃꯥꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯝꯃꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯅꯝꯗꯅ ꯆꯦꯜꯂꯝꯕꯁꯨ ꯌꯥꯕꯅꯤ ꯀꯣꯂꯦꯖ ꯆꯠꯇꯣꯏꯔꯣ ꯅꯪꯕꯣ ꯋꯥ ꯊꯠꯆꯤꯜꯂꯛꯄꯗꯨꯗ ꯈꯔꯁꯨ ꯏꯀꯥꯏꯒꯨꯝ ꯄꯦꯟꯗꯒꯨꯝ ꯁꯥꯎꯅꯤꯡꯒꯨꯝ ꯑꯣꯏꯅꯔꯛꯏ ꯆꯠꯂꯣꯏ ꯑꯝꯇ ꯉꯥꯎꯁꯤꯟꯅꯅꯨꯀꯣ ꯑꯦꯛꯖꯥꯝ ꯐꯖꯅ ꯊꯥꯎ ꯂꯥꯏꯔꯤꯛ ꯀꯟꯅ ꯍꯣꯠꯅꯧ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯗꯕ ꯃꯤꯗꯤ ꯑꯩꯗꯤ ꯍꯩꯅꯗꯦ ꯐꯔꯦ ꯑꯩꯁꯨ ꯊꯝꯃꯒꯦꯀꯣ ꯉꯁꯤꯗꯤ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯦꯗꯥꯝꯒꯤ ꯋꯦꯇꯤꯡ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯁꯠ ꯑꯃꯨꯛ ꯄꯥꯏꯈꯠꯂꯤ ꯁꯨꯔꯨꯗ ꯍꯣꯜꯗ ꯂꯩꯈ꯭ꯔꯦ ꯍꯜꯂꯣ ꯃꯦꯗꯥꯝ ꯀꯩ ꯂꯩꯔꯒꯦ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯑꯉꯥꯡ ꯑꯃꯒꯅꯤꯗ ꯅꯪꯒꯤ ꯑꯦꯛꯁ ꯍꯩꯁꯤꯡꯕꯤꯗꯨꯔꯣ ꯑꯩꯒꯤ ꯑꯦꯛꯁꯇꯤ ꯃꯦꯗꯥꯝꯅ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯈꯪꯉꯤ ꯀꯩꯅꯣ ꯉꯔꯥꯡ ꯂꯨꯍꯣꯡꯐꯝꯗꯩ ꯃꯁꯛꯇꯣ ꯈꯪꯈ꯭ꯔꯦ ꯇꯥꯝꯅꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯑꯗꯨꯝ ꯈꯪꯂꯤ ꯇꯥꯝꯅꯥꯅ ꯁꯨꯔꯨꯁꯤ ꯔꯤꯀꯤꯒ ꯈꯪꯅꯕ ꯅꯨꯄꯤꯗꯨꯅꯤ ꯈꯪꯗ꯭ꯔꯤ ꯍꯥꯏꯕ ꯍꯥꯏꯐꯦꯠ ꯊꯦꯡꯅꯈ꯭ꯔꯕꯁꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕ ꯑꯣꯏꯕꯅꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯛꯅꯔꯛꯂꯦ ꯑꯩ ꯍꯛꯆꯥꯡ ꯉꯝꯗꯕꯩ ꯆꯥꯅꯕ ꯊꯤꯜꯂꯛꯀꯦ ꯍꯥꯏꯔꯛꯏ ꯌꯥꯝ ꯊꯨꯅ ꯍꯪꯉꯛꯏ ꯅꯪꯗꯤ ꯀꯩ ꯍꯥꯏꯈꯤ ꯌꯥꯔꯅꯤ ꯑꯩꯒꯤꯗꯤ ꯃꯦꯗꯥꯝꯅ ꯊꯤꯜꯂꯛꯀꯦ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯃꯨꯛ ꯊꯤꯟꯖꯜꯂꯛꯑꯗꯤ ꯑꯩ ꯆꯥꯕ ꯉꯝꯃꯔꯣꯏ ꯃꯊꯪ ꯅꯥꯕ ꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦ ꯍꯥꯏꯈꯤ ꯑꯗꯣ ꯃꯦꯗꯥꯝ ꯑꯩꯒꯤ ꯋꯥ ꯉꯥꯛꯇ꯭ꯔꯗꯤ ꯑꯩ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕ ꯇꯣꯛꯆꯈꯤꯅꯤꯀꯣ ꯆꯥꯅꯕ ꯈꯔ ꯄꯨꯔ ꯂꯥꯛꯑꯣ ꯇꯥꯝꯅꯥꯗꯣ ꯁꯨꯛꯐꯅꯦ ꯄꯟꯊꯗꯦ ꯄꯥꯈꯨꯝꯗꯨ ꯁꯠꯄꯤꯔꯛꯏ ꯍꯣꯏ ꯑꯗꯨꯒ ꯃꯊꯪ ꯅꯥꯕꯗꯨꯁꯨ ꯑꯩꯅ ꯑꯆꯥꯄꯣꯠ ꯊꯤꯜꯂꯛꯅꯤ ꯃꯉꯣꯟꯗ ꯍꯥꯏꯔꯨꯅꯨ ꯑꯗꯣ ꯅꯣꯏꯗꯤ ꯑꯩꯒꯤ ꯒꯥꯔꯤ ꯃꯆꯥꯁꯨ ꯂꯩꯈ꯭ꯔꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯕ ꯀꯩꯁꯨ ꯂꯩꯇꯕ ꯁꯨꯄꯔꯃꯦꯟ ꯐꯥꯎ ꯄꯥꯏꯕ ꯉꯝꯃꯤ ꯃꯦꯗꯥꯝꯁꯨ ꯑꯩꯒꯤꯗꯃꯛ ꯄꯥꯏꯔꯛꯑꯣ ꯊꯝꯃꯣ ꯑꯩꯅ ꯊꯣꯛꯄ ꯂꯥꯛꯀꯦ ꯁꯠ ꯊꯝꯈ꯭ꯔꯦ ꯖꯣꯁꯨ ꯂꯛꯅꯔꯨꯕꯅꯤ ꯂꯥꯛꯀꯦ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯛꯇꯅꯕ ꯍꯥꯏꯒꯦ ꯈꯟꯗꯨꯅ ꯍꯟꯖꯤꯟꯅ ꯇꯧꯁꯤꯟꯕꯅꯤ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ ꯄꯥꯏꯔꯛꯑꯔꯣꯏꯁꯨ ꯈꯪꯉꯤ ꯉꯥꯏꯍꯥꯛꯇꯤ ꯑꯅꯥꯕꯒ ꯀꯥꯎꯏ ꯃꯈꯣꯡ ꯌꯥꯡꯕꯤ ꯃꯦꯗꯥꯝ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯗ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯒꯤ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯃꯦꯆꯤꯟꯗ ꯍꯦꯟꯅ ꯊꯨꯅ ꯁꯠ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯄꯣꯞ ꯇꯥꯝꯃꯒ ꯃꯃꯥꯅ ꯃꯄꯥꯟꯗꯩ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣ ꯃꯤ ꯆꯪꯉꯛꯏꯌꯦ ꯖꯣꯁꯇꯣ ꯃꯃꯤꯠꯁꯨ ꯈꯤꯇꯪ ꯂꯪꯊꯣꯛꯏ ꯁꯨꯄꯔꯃꯦꯟꯗ ꯍꯦꯜꯂꯦꯅ ꯁꯤꯗꯤ ꯑꯣꯟꯊꯣꯛ ꯌꯥꯡꯅ ꯄꯥꯏꯔꯛꯈ꯭ꯔꯦꯗ ꯆꯪꯃꯤꯟꯅꯔꯛꯂꯤ ꯃꯃꯥ ꯃꯆꯥꯗꯣ ꯇꯥꯝꯅꯥꯗꯣ ꯆꯤꯌꯔ ꯑꯃ ꯂꯧꯊꯣꯛꯂꯒ ꯐꯃꯨꯡ ꯃꯅꯥꯛꯇ ꯐꯝꯍꯜꯂꯤ ꯐꯝꯃꯣ ꯁꯤꯗ ꯏꯃꯥ ꯆꯥ ꯂꯣꯜꯂꯛꯀꯦꯀꯣ ꯐꯝꯃꯣ ꯐꯝꯃꯣ ꯉꯔꯥꯡ ꯀꯣꯏꯆꯩ ꯆꯩꯍꯧꯕ ꯀꯥꯗꯣ ꯁꯤꯠ ꯁꯤꯠ ꯅꯥꯜꯂꯝꯕꯗꯨꯗ ꯃꯁꯥ ꯉꯝꯗꯕ ꯃꯆꯥꯗ ꯆꯤꯡꯅꯔꯒ ꯌꯦꯡꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯊꯣꯛꯂꯒ ꯑꯗꯨꯝ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯦ ꯇꯥꯝꯅꯥꯁꯨ ꯂꯥꯛꯈꯩ ꯂꯥꯛꯂꯒ ꯈꯔꯁꯨ ꯏꯀꯥꯏꯔꯛꯂꯤ ꯆꯥꯅꯕ ꯄꯨꯔꯛꯄ ꯃꯌꯥꯝꯗꯣ ꯐꯃꯨꯡ ꯃꯊꯛꯇ ꯊꯥꯡꯒꯠꯂꯒ ꯁꯤ ꯅꯪꯒꯤ ꯆꯥꯅꯕ ꯄꯨꯔꯛꯄꯅꯤ ꯀꯃꯥꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯍꯛꯆꯥꯡꯗꯤ ꯉꯔꯥꯡ ꯃꯍꯤ ꯈꯔ ꯍꯦꯟꯖꯤꯜꯂꯨꯔꯦ ꯃꯦꯗꯥꯝ ꯄꯥꯎꯈꯨꯝꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯕꯦꯠꯇꯨꯗ ꯍꯤꯞꯂꯤꯕ ꯖꯣꯔꯖꯀꯤ ꯃꯄꯣꯛꯇꯨꯗ ꯕꯦꯒꯇꯨꯅ ꯁꯦꯠ ꯂꯥꯎꯅ ꯐꯨꯖꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯑꯅꯥꯕ꯭ꯔꯣ ꯃꯄꯣꯛꯇꯨ ꯈꯔ ꯆꯞꯁꯤꯜꯂꯒ ꯃꯈꯨꯠ ꯑꯅꯤꯅ ꯅꯥꯟꯗꯨꯅ ꯁꯨꯞꯇꯨꯅ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝ ꯀꯩꯅꯣ ꯅꯥꯕ ꯃꯤꯗ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ ꯑꯩꯗꯤ ꯉꯔꯥꯡ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯃꯔꯛꯇ ꯆꯠꯂꯨꯕꯒꯤ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯅꯪꯒꯤꯁꯤꯗꯤ ꯅꯊꯤꯕꯣꯡ ꯊꯛꯄꯩ ꯑꯣꯏꯔꯦ ꯊꯛꯄ ꯆꯥꯕꯗ ꯆꯣꯞꯅ ꯊꯛꯑꯝꯅꯤ ꯑꯗꯨꯏꯅꯤ ꯅꯥꯔꯤꯗꯣ ꯑꯣꯚꯔ ꯆꯠꯂꯝꯅꯤ ꯃꯌꯥꯏꯒꯤ ꯍꯤꯒꯠꯅ ꯑꯅꯥꯕꯗꯨꯁꯨ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯤ ꯑꯣꯚꯔꯅꯣꯗ ꯏꯃꯥꯟꯅꯕ ꯃꯊꯣꯡ ꯆꯥꯗꯕꯩ ꯈꯔ ꯕꯦꯔꯥ ꯀꯥꯈꯤꯕꯅꯤ ꯃꯦꯗꯥꯝ ꯅꯪꯀꯣ ꯏ ꯀꯥꯔꯛꯇꯅ ꯅꯈꯧꯔꯤꯗꯣ ꯃꯦꯠꯈꯥꯏꯔ ꯊꯅꯝꯗꯣꯏꯅꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯐꯝꯊꯔꯛꯂꯤ ꯏꯁꯥꯎ ꯁꯥꯎꯕ ꯃꯦꯗꯥꯝꯒꯤ ꯃꯑꯣꯡꯗꯨꯗ ꯑꯃꯨꯛꯁꯨ ꯂꯛꯅꯩ ꯃꯇꯨꯡ ꯃꯅꯥꯎ ꯃꯦꯗꯥꯝꯅ ꯌꯥꯗꯦꯅ ꯍꯥꯏꯔꯒ ꯁꯨꯛꯇꯛ ꯊꯛꯄꯤꯗ꯭ꯔ ꯂꯣꯏꯔꯤꯁꯦ ꯊꯕꯛꯀ ꯀꯧꯔꯝꯒꯗꯕꯅꯤꯅ ꯑꯥꯆꯥꯔꯥꯁꯨ ꯆꯥ 2 ꯄꯨꯔꯒ ꯆꯪꯂꯛꯏ ꯃꯈꯨꯠ ꯅꯥꯝꯃꯗꯅ ꯃꯣꯔꯥ ꯑꯃ ꯄꯥꯏꯔꯛꯏ ꯃꯣꯔꯥꯗꯨꯗ ꯆꯥ ꯍꯥꯞꯄ ꯇ꯭ꯔꯦꯗꯨꯁꯨ ꯊꯝꯂꯛꯂꯝꯃꯤ ꯁꯤ ꯆꯥ ꯄꯥꯏꯁꯤ ꯏꯕꯦꯝꯃ ꯃꯥꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯊꯔꯛꯂꯒ ꯍꯥꯏꯔꯛꯏ ꯑꯣꯇꯣꯗ ꯂꯥꯛꯏꯗꯨꯕꯨ ꯍꯩꯅꯕ꯭ꯔꯕ ꯑꯩꯗꯤ ꯊꯣꯡꯒꯥꯜꯗ ꯑꯣꯇꯣ ꯈꯥꯝꯃꯒ ꯀꯨꯝꯊꯔꯛꯄꯗꯨꯗ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯅ ꯈꯜꯂꯨꯏꯅꯤ ꯏꯀꯥꯏꯅ ꯌꯦꯡꯉꯛꯏ ꯖꯣꯁꯇ ꯖꯣꯁꯁꯨ ꯅꯣꯛꯃꯤꯔꯝꯕꯗꯨ ꯁꯛꯐꯝ ꯍꯟꯖꯤꯜꯂꯒ ꯍꯪꯉꯛꯏ ꯑꯣꯇꯣꯗ ꯂꯥꯛꯏꯔꯣ ꯃꯦꯗꯥꯝ
ꯈꯣꯟꯖꯦꯜꯗꯣ ꯁꯣꯟꯊꯥꯡꯅꯅ ꯏꯀꯥꯏꯅ ꯀꯀꯥ ꯆꯥꯎꯕ ꯂꯥꯛꯍꯧꯗ꯭ꯔꯤꯌꯦ ꯉꯁꯤꯗꯣ ꯂꯥꯛꯇꯧ ꯃꯥꯟꯗꯦ ꯍꯥꯏꯔꯛꯄ ꯒꯥꯔꯤ ꯈꯔ ꯄꯤꯛꯄꯗꯨꯁꯨ ꯀꯀꯥꯅ ꯃꯌꯨꯝꯗ ꯄꯨꯈꯤꯕ ꯅꯪꯅ ꯊꯧꯕ ꯒꯥꯔꯤ ꯑꯆꯧꯕꯗꯣ ꯑꯗꯨꯗꯤ ꯊꯧꯕ ꯀꯌꯥ ꯈꯨꯠꯂꯣꯏꯗꯕ ꯑꯗꯨꯒꯤ ꯂꯥꯏꯟꯗ ꯂꯥꯛꯄꯁꯤꯅ ꯁꯝꯃꯦꯅ ꯂꯥꯛꯏꯅꯤ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯕꯁꯤꯗ ꯑꯩꯅ ꯂꯥꯛꯀꯅꯨ ꯍꯥꯏꯒꯦꯅ ꯀꯣꯜ ꯇꯧꯕꯁꯨ ꯄꯥꯏꯔꯛꯇ꯭ꯔꯦ ꯃꯦꯗꯥꯝ ꯑꯩꯅ ꯌꯥꯝ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯇꯧꯏ ꯑꯣꯇꯣꯗ ꯇꯣꯡꯉꯦꯅ ꯁꯥꯎꯕ ꯅꯠꯇꯦ ꯑꯩꯒꯤꯁꯦ ꯇꯨ ꯋꯤꯂꯔ ꯒꯥꯔꯤ ꯃꯆꯥꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯕ ꯐꯥꯎ ꯃꯇꯣꯝꯗ ꯆꯠꯊꯣꯛꯄ ꯅꯠꯇꯦ ꯗ꯭ꯔꯥꯏꯚꯔ ꯂꯣꯏꯅꯩ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯤ ꯑꯣꯏꯔꯤ ꯍꯥꯏꯗꯅ ꯃꯁꯛ ꯇꯥꯛꯊꯣꯛꯄ ꯅꯠꯇꯦ ꯑꯗꯨꯒ ꯃꯦꯗꯥꯝꯗ ꯌꯥꯝ ꯆꯦꯛꯁꯤꯟꯗꯕꯁꯤꯗꯤ ꯑꯩ ꯈꯔ ꯌꯥꯅꯤꯡꯗꯤꯌꯦ ꯐꯠꯇꯗꯨꯡꯗ ꯊꯣꯛꯑꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯐꯠꯇꯕ ꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯅꯠꯇ꯭ꯔꯁꯨ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯅꯪꯅꯈꯩ ꯅꯪ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯔꯛꯑꯒ ꯅꯁꯥ ꯉꯝꯗꯕꯗꯨꯗ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣꯅ ꯂꯥꯛꯄꯅꯤ ꯅꯪ ꯀꯨꯏꯅ ꯅꯥꯔꯒ ꯂꯩꯔꯗꯤ ꯑꯩꯒꯤ ꯊꯕꯛꯁꯨ ꯂꯣꯏ ꯁꯣꯏꯗꯣꯏꯅꯤ ꯑꯩꯅ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯁꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯕꯗꯤ ꯅꯠꯇꯦꯗꯅ ꯄꯥꯕꯨꯡꯗ ꯍꯥꯏꯔꯝꯕ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅꯔꯤꯉꯩ ꯖꯣꯁꯀꯤ ꯀꯣꯜꯗ ꯃꯄꯥꯒꯤ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ ꯄꯥꯕꯨꯡ ꯖꯣꯏꯅ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯌꯧꯔꯛꯂꯕ꯭ꯔꯣ ꯍꯣꯏ ꯌꯧꯔꯛꯑꯦ ꯄꯥꯕꯨꯡ ꯉꯥꯏꯈꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯁꯤ ꯍꯥꯏꯅꯔꯒ ꯇꯨꯃꯤꯟꯅ ꯆꯦꯟꯈꯤ ꯂꯩꯔꯝꯃꯤꯅꯦ ꯏꯕꯣ ꯄꯥꯕꯨꯡꯗꯤ ꯀꯣꯛꯀ ꯉꯥꯎꯔꯦ ꯅꯪꯉꯣꯟꯗ ꯍꯣꯞ ꯆꯥꯔꯕ꯭ꯔꯥ ꯈꯪꯗꯦ ꯏꯆꯥꯅꯨꯄꯤꯁꯦ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯋꯥ ꯍꯣꯡꯗꯣꯔꯛꯂꯦ ꯃꯦꯗꯥꯝ ꯏꯀꯥꯏꯈ꯭ꯔꯅꯤ ꯈꯟꯕꯒꯤ ꯐꯔꯦ ꯄꯥꯕꯨꯡ ꯆꯥꯛꯁꯨ ꯁꯤꯗ ꯄꯤꯖꯔꯛꯑꯒꯦ ꯄꯥꯕꯨꯡꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯣ ꯁꯦꯡꯉꯝꯃꯒꯅ ꯃꯅꯤꯡ ꯊꯨꯡꯍꯜꯂꯒꯦ ꯂꯛꯅꯗꯨꯅ ꯀꯣꯜ ꯊꯝꯂꯒ ꯑꯃꯨꯛ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯆꯥꯛ ꯄꯤꯖꯈ꯭ꯔꯁꯦ ꯍꯋꯥꯏ ꯊꯣꯡꯉꯨ ꯑꯆꯔꯥꯅ ꯍꯩꯠ ꯃꯤ ꯂꯥꯛꯑꯒ ꯍꯋꯥꯏ ꯊꯣꯡꯉꯣꯏ ꯏꯃꯥ ꯉꯥ ꯊꯣꯛꯄ꯭ꯔꯥ ꯌꯦꯡꯉꯨꯒꯦ ꯇꯥꯝꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯐꯖꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯣ ꯈꯔ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯀꯩꯁꯨ ꯅꯠꯇꯕꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯅꯨꯡꯉꯥꯏꯇꯦ ꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤꯕꯨꯗꯤ ꯅꯠꯇꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯗꯣ ꯗꯁꯥꯒꯤ ꯃꯄꯥꯜ ꯃꯤꯑꯣꯏꯕꯅ ꯇꯥꯡꯉꯤ ꯍꯥꯏꯅꯔꯤꯕꯅꯤ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯇꯣꯝꯇ ꯁꯨꯃꯥꯏꯅ ꯆꯠꯀꯅꯨꯀꯣ ꯃꯤꯅ ꯅꯨꯡꯉꯥꯏꯈꯤꯕꯗ ꯀꯜꯂꯛꯈꯤꯗꯣꯏꯅꯤ ꯌꯦꯀꯥꯏ ꯊꯤꯡꯒꯥꯏ ꯌꯦꯛ ꯍꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤꯗꯣ ꯏꯆꯥꯕꯨ ꯃꯥꯡꯍꯟꯕ ꯄꯥꯝꯕꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅꯅꯦ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯍꯣꯏ ꯏꯃꯥ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯉꯥ ꯊꯣꯛꯄ꯭ꯔꯥ ꯌꯦꯡꯉꯨꯒꯦ ꯂꯩꯔꯝꯃꯨꯀꯣ ꯌꯥꯔꯅꯤ ꯏꯃꯥ ꯊꯣꯡꯉꯨꯔꯅꯣ ꯑꯩ ꯊꯕꯛꯁꯨ ꯆꯠꯇꯣꯏꯅꯤ ꯖꯤꯌꯣꯁꯅ ꯇꯥꯝꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯒꯅ ꯀꯩꯁꯨ ꯃꯦꯗꯥꯝꯕꯨ ꯐꯥꯔꯨꯏ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯔꯒ ꯑꯩ ꯊꯤꯟꯕꯤꯔꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯩꯁꯨ ꯐꯔꯛꯑꯅꯤꯗ ꯑꯌꯨꯛꯀ ꯑꯣꯏꯕꯒ ꯇꯧꯔꯤꯅꯤ ꯑꯥꯆꯔꯥꯅ ꯕꯦꯝꯃ ꯅꯪ ꯁꯨꯝ ꯐꯝꯃꯝꯃꯨꯀꯣ ꯏꯃꯥ ꯊꯣꯛꯈꯤꯒꯦ ꯑꯥꯆꯔꯥꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ ꯑꯃꯨꯛ ꯃꯥꯒꯤ ꯀꯥ ꯃꯅꯨꯡ ꯆꯪꯉꯛꯏ ꯂꯨꯄꯥ 500 ꯆꯞꯄꯤ ꯑꯃ ꯄꯥꯏꯔꯒ ꯈꯥꯎ ꯑꯃ ꯌꯥꯜꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯃꯛꯁꯨ ꯋꯥꯒ ꯉꯥꯡꯅꯕ ꯅꯠꯇꯦ ꯑꯗꯨꯒ ꯇꯥꯝꯅꯥꯗꯤ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝ ꯇꯧꯕꯅꯤ ꯃꯤꯇꯣꯞꯀꯤ ꯌꯨꯝꯗ ꯂꯩꯕꯅ ꯃꯁꯥꯗꯣ ꯈꯔ ꯇꯧꯐꯝ ꯈꯪꯗ ꯏꯐꯥ ꯐꯥꯖꯤꯟꯕꯒꯨꯝ ꯇꯧꯔꯝꯃꯤ ꯅꯨꯄꯥꯁꯤꯁꯨ ꯈꯪꯉꯤ ꯀꯔꯤꯒꯤ ꯍꯩꯅꯗꯕꯅꯣ ꯍꯥꯏꯕ ꯇꯥꯝꯅꯥꯅ ꯀꯔꯤ ꯈꯜꯂꯤꯕ ꯍꯥꯏꯕꯁꯤꯁꯨ ꯑꯗꯨꯝ ꯈꯪꯕꯅꯤ ꯏꯀꯥꯏꯗꯅꯕ ꯋꯥꯔꯤ ꯁꯥꯔꯛꯏ ꯉꯔꯥꯡ ꯀꯅꯥꯅ ꯀꯦꯕꯤꯔꯛꯀꯦ ꯃꯦꯗꯥꯝꯁꯦ ꯇꯥꯝꯅꯥꯁꯨ ꯅꯣꯟꯊꯔꯝꯕꯗꯣ ꯈꯔ ꯅꯣꯟꯈꯠꯂꯛꯂꯒ ꯑꯩ ꯏꯇꯣꯝꯇ ꯀꯦꯖꯩꯅꯤ ꯏꯁ ꯀꯦꯕꯒ ꯌꯥꯝ ꯍꯩꯖꯥꯠꯅꯤꯅꯦ ꯌꯥꯔꯦ ꯊꯥꯒꯠꯄꯤꯔꯛꯑꯅꯣ ꯄꯦꯟꯖꯔꯦ ꯑꯩ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯊꯤ ꯃꯦꯗꯥꯝꯗ ꯐꯖꯗꯦ ꯍꯥꯏꯔꯗꯤ ꯏꯁꯧ ꯇꯧꯔꯛꯀꯅꯤꯅ ꯇꯧꯁꯤꯟꯅꯕꯅꯦ ꯑꯩꯅ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯕ ꯇꯥꯝꯅꯥꯗꯣ ꯐꯩꯔꯞ ꯌꯦꯡꯁꯤꯜꯂꯤ ꯁꯛꯇꯥ ꯊꯤ ꯍꯥꯏꯁꯤꯅꯤ ꯃꯤ ꯁꯤꯗꯕ ꯌꯥꯝ ꯍꯩꯅꯨꯀꯣ ꯅꯪꯅ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯑꯩ ꯁꯨꯛꯍꯥꯁꯨ ꯍꯔꯥꯎꯖꯗꯦ ꯃꯤꯅ ꯑꯁꯦꯡꯕ ꯐꯖꯩ ꯍꯥꯏꯔꯒ ꯐꯖꯕꯗꯨꯅ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯐꯣꯇꯣꯒ ꯀꯥꯞꯄꯤꯔꯤꯗꯣ ꯐꯖꯗ꯭ꯔꯗꯤ ꯑꯩꯁꯨ ꯐꯣꯇꯣ ꯀꯥꯞꯄꯤꯒꯦ ꯍꯥꯏꯔꯛꯑꯣꯏ ꯀꯩꯁꯨ ꯌꯥꯔꯦ ꯂꯦꯞꯄꯣ ꯃꯇꯥꯡ ꯌꯥꯝ ꯆꯥꯔꯤꯉꯩꯗ ꯅꯠꯇ꯭ꯔꯗꯤ ꯑꯣꯚꯔ ꯑꯃꯨꯛ ꯆꯠꯁꯤꯜꯂꯛꯑꯅꯤ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯉꯔꯥꯡꯗꯤ ꯑꯩꯁꯦ ꯌꯥꯝ ꯏꯉꯥꯎ ꯉꯥꯎꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯕꯅꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯉꯥꯛꯊꯣꯛꯈꯤꯕ ꯋꯥ ꯉꯥꯛꯇꯕ ꯊꯕꯛ ꯑꯃ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯦꯛꯁꯀꯤ ꯈꯨꯗꯥꯡꯒ ꯄꯥꯏꯔꯨꯔꯕ꯭ꯔꯣ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯩꯒꯤ ꯃꯦꯗꯥꯝꯒꯤ ꯐꯖꯕꯗꯣ ꯃꯄꯨꯡ ꯐꯥꯍꯟꯅꯤꯡꯃꯟꯕꯩ ꯃꯤꯒꯤ ꯒꯝꯂꯥꯗ ꯅꯤꯡꯊꯤꯅ ꯁꯥꯠꯂꯝꯕ ꯂꯩꯔꯥꯡ ꯑꯃ ꯄꯠ ꯂꯥꯎ ꯊꯥꯗꯠꯂꯒ ꯃꯦꯗꯥꯝꯒꯤ ꯑꯋꯥꯠꯄ ꯃꯦꯟꯁꯤꯜꯂꯨꯔꯤ ꯑꯗꯨꯏ ꯏꯀꯥꯏꯔ ꯃꯥꯜꯂꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯅꯨꯄꯥꯁꯤꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯌꯣꯔ ꯁ꯭ꯃꯥꯏꯜ ꯀꯤꯜꯁ ꯃꯥꯏ ꯏꯜꯅꯦꯁꯁꯨ ꯇꯥꯔꯦꯍꯦ ꯃꯦꯗꯥꯝ ꯀꯣꯛ ꯆꯤꯛꯄꯒ ꯂꯣꯏ ꯐꯈ꯭ꯔꯦ ꯑꯦꯟꯁꯥꯡꯁꯦ ꯑꯃꯨꯛꯁꯨ ꯂꯥꯛꯑꯣ ꯀꯥꯟꯅꯗꯦ